Mgnrega Kangadabani Haina, India Pumbada Aicc na Changsilliba Khongjang ni SARUK OINA ngasi THOUBAL District TASU Congress ki THOUMEESINGNA NONGMAGI CHARA HENBAGI Khongjang CHANGSINKHRE Manipur Pradesh Congress Committee na ngarang Manipur gi district khudingmakta Mgnrega gi ek hongba yaroi khungangi lairaba miyam gi hak kangadabani haina khongjang changsinanaba lauthokibagi matung ina ngasi THOUBAL District Congress Committee na susinduna restore Mgnrega restore dignity restore rights haiba THOUBAL athokpam DC office na kalda laiba Congress Bhavan da THOUMEESINGNA Mgnrega basawo sangram gi khongjang adu changsin kibani District Congress Committee THOUBAL gi President and Lukhoi Secretary L Basanta amadi atai District Block amasung Mahila Congress Committee singi luchingba Kiana SARUK yaduna changsinkhriba khongjang aduda thabak sunabagi hak khusumalgi hak thajaba manghandabagi hak phangalu Mgnrega bu khudakta hanjilhalu constitution gi makhada piba thabak sunabagi hak phangalu India Pumbada khwaidagi tabada lupa chamrina suba khuchumal phanghalu down RSS down BJP amadi Congress Party na yaifre haiba kholau singsu lauki ngasi changsinkhiba khongjang adugi matangda District Congress Committee THOUBAL gi President N Lukhoi na phongdokibada sahi kya gi mamangdagi khungangi lairaba miyam constitution na piriba makoi gi hak sing adu Mgnrega na phanghanduna lakibani adubu handak BJP na luching balenga asina adungba miyam gi hak sing adubu thupchinnaba parliament da bill puthokduna BB Ramji Haina ek onaba hotnarakiba si yamna laibak thibani masida sunatana India gi paisa da hapliba Laiba asigi Father of a Nation Haina Sakhangnariba Mahatma Gandhi ki photo bu sel yektagi lauthoklagani hainarakpa asi aikoina yabangamloi masi aikoina matam chana thinghongnabagidama masi asigumba nongmagi chara henduna khongjang asi changsinbani haiki matamamada Bharata chaneriba paisa ji ulap manghannabu honarakna mi kaya hakar laudra wahangi nipini hak kaya